लोकताक पाट असी इंडिया की मैपता nganthoi leiba khaknatana pak chawraba universe asidasu astrophysicist Dr. Ronaldo Laishramna hena Mashek-Mangal Naihanba Ngamle Haina Prime Minister Narendra Modi na Singthakhre Prime Minister Narendra Modi na ngasi sandokiba man ki baat ki chama kuntra truk suba episode Loktak Proto Cluster Puthokiba Dr. Ronaldo Laishram bu leibak miyam da thagatpa oina waf masimak na phongdokibani ngasi sandokiba man ki baat thoramda Prime Minister Narendra Modi na hai Dr. Ronaldo Laishram asi science amasung innovation gi lamda thabak toriba malem gi miyam na sakhanglaba miyoy amani matang asida Ronaldo gi pukning chingsiningai oiba ama hairagadi khudong chaba ama phangba matamda mahaki haurak phambu saktak na ba hona ba asini Astrophysicist ama oina hozik Japan da thabak toriba Dr. Ronaldo Laishram na pak chawraba anova galaxy kayagi cluster ama puthoki hairiba cluster adu mahaki pongnafam lamdam Manipur gi second mingsel so oriba Loktak pat ki maming lauduna Loktak proto cluster haina maming thonki freshwater lake ama oriba Loktak ki fazaba si Singthakhre gi loibanaide Loktak pat leiriba atawbo phumdi sing asina pat asigi top pa saktam ama oribani Hairiba tauba fumdi sing asi pak chawraba samudra da leiba ithat macha singi saktam lore fibam asiga manana loibagi pankhai leitraba universe asida su anova galaxy ke asina top pa saktam ama semle Dr. Ronaldo Laishram na puthokiba anova galaxy singi cluster adu Loktak pat leiriba atauba fumdi singi saktam na yumfam oiraga Loktak proto cluster gi mingthola sipi khibani ngasidi Manipur gi Loktak pat ase India gi map khaktada nganthoibagi mahut pak chawraba universe asida su Dr. Ronaldo Laishram na hena Mashek-Mangal naibang amhale matam leiba khibikta aikoi gi haurak fam amasung channel lonchat ka sagonana chalabadi punsida hena wangba fida kanba ngami haibasi Dr. Ronaldo Laishram na mayik sing takli haina Prime Minister Narendra Modi na phongdukhi डॉक्टर रोनाल्डो रेशराम जी नाम उनका रोनाल्डो है लेकिन काम से वो एक एस्ट्रोफिजिसिस्ट है वे जापान में काम करते हैं और यंग गैलेक्सीज के एक विशाल समूह की खोज करने वाली टीम का हिस्सा रहे हैं आप जानना चाहेंगे कि उन्होंने आखिर किया क्या है दरअसल उन्होंने इस पूरे समूह का नाम मणिपुर की एक खूबसूरत झील से जोड़कर लोकटक प्रोटो क्लस्टर रखा है लोकटक ताजे पानी की बहुत बड़ी झील है लोकटक लेक में तैरती हुई फुमड़ी मिलकर एक अनोखा लैंडस्केप बनाती है ऐसा लगता है कि विशाल समंदर में छोटे छोटे द्वीप तैर रहे हो उसी प्रकार यूनिवर्स में ये यंग गैलेक्सी भी एक विशाल संरचना का निर्माण करती है